Hauzik thokliba irang asida leirakkhiba Kuki phurup ki thawai yaodraba hakchang humfu ngarang ahing nongyai matungda security force ki akanba cheksin thawrang loinena RIMS amasung JNIMS hospital gi meerelshang gi pukhre Churachandpur Hospital gi meerelshang da leiba Meitei gi thawai yaodraba hakchang marina Imphal da purakkhre Presna fangba pau amagi matung ina ngarang numidang wairam dagi RIMS amasung JNIMS hospital gi meerelshang da security force sing Changsinduna akanba cheksin thawrang lokhatpa hauke security force sing changsilakle haibagi pau fongbadagi mafam kayada maira paibi ima kayasu lambita thongnarake tungda security force na athengba ahingda RIMS amasung JNIMS ki meerelshang dagi mayamna chatnaba lambi nataba atopa lambi amada thaidoktuna thawai yaodraba hakchang humfu ado pukhibani haire ngasi ahing nongyai matung pung amaga minute 15 rom taba adwaida Lafel Pata leiba Regional Institute of Medical Sciences RIMS Hospital gi meerelshang da leiba thawai yaodraba hakchang 13 security force and loktoklaga pukhe hakchang 13 adugi manungda 13 irang asiga mari leinana leikidabani haire tungda nongyai matung pung aniga minute 10 rom tabada porom pata leiba JNIMS Hospital gi meerelshang da leiba hakchang 13 so security force and loktoklaga pukhe haire thawai yaodraba Kuki singi hakchang humfu ado ngasi ayuk pung 8 ga minute yankai chatpa adwaida IJR South tagi helicopter sizinaduna Churachandpur amade Kangpokpi da airlift tawba hauke Nakalamaramda Churachandpur Hospital gi meerelshang da leiba Meitei macha marigi thawai yaodraba hakchang sing aduso ngasi ayuk pung 12 ga minute yankai manga chatpa adwaida IJR South ta purakhe Laikhidraba Meitei macha mari adugi manungda Bisnupur dagi ane Imphal West District tagi ama amade Imphal East District ke lamlai dagi ama yaure ngasi amasung ngarangi lonaba ahingdagi Kuki amasung Meitei phurup ki asiba hakchang sing magi pongnafom lamdamda puraknaba amade thindoknaba khonabada thoganingdaba thodok sing thokibadi laikide haire